CM na Manipur gi irang loisinaba political dialogue tawba hore fongdokhiba pawasi ngarang nungthil fongkhiba kanglai paki maira pausege editorial kalam dagi lokhat savane tha tara suraklaba Manipur da thokliba kanglup ani gi sathiraba lanasi loisinaba Bharat laingak amasung Manipur laingak ani na laupham thokpa thaudang adu laudaduna haujik phawba leire Manipur laingak ki maikei dagisu aduki matik pangdraba maraibak pu nungsidraba laingak loisingni haibadu taseng na takbagum Lan asi loisinaba honabagi mahutta makoigi nungairaba taibang panamada laithokpagum tawribasi laibak miyamna duki matik penadaba haibadu oire Sairak asida nahal pangthokiba sanaroisingi numitki thauramda Chief Minister N Biren na Manipur gi irang asi loisinaba honaba political gi oiba issue ama puraknaba dialogue sathaba hore haina yamna isang thongna phongdokkhre CM na phongdokliba wafam asi thenglabasu thengna laibak miyamna taba phanglakpada lan asi loisinaba laingakna thabak kharadi paikhatli haibasi khanabagum tawkhe Adubu haidokiba wafam asi chinga khutga manana thabak oina pangthokpa ngamnaba honabiyu haibasisu laibak miyamgi apamba ama oiri haibasi Chief Minister na khangbifam thoe Chief Minister na numit aduda phongdokibada Manipur gi miyam amadi lamdam asibu kannaba honabada politician ama oina surrender tawbagi wafam sunglai leite kana amatana magi aningba apambada thabak tawba yaroi haujik Manipur da thokliba irang asi karisu mi painingai leite Manipur laingak leiribasi Manipur gi apunba saktam kannabane Politician ama waina isagi phamdage iraibak Manipur kanbani hena maru oi tungi mirol gi damak nena taba punsi mahing ama piramba haibasi rajniti tawriba ikoigi thaudang ni haina CM na phongdokhiba simak yamna thagatningai ne adubu mamangi matamda CM na tawgani haiba thabak kaya thabak oina pangthokpa ngamdana lakhe masigi mathakta lemna khakthar oi haiba wafamsu kayaragan na khudombi singduna phongdokhiba laikhre maduna handakti Chief Minister na phongdokhiba wafam singasi ningthona ngangba wa laibak makha ta haide haibagum Thabak oina pangthoktuna Manipur da thokliba kanglup anigi lan asi loisinaba honabiyu madu natana Manipur miyamda pangai haijinba pangangangba thabak oina pangthokpa ngamdaba haibadudi tahandabana khwaidagi afaba oigani haibasi Chief Minister na khangna thabak oina pangthokpa ngamnaba honafam thoe haujiki matam asida tawba ngamloidaba thabak tawgani haiduna laibak miyamda haijilurabade kari oirakani haibadusu khanbifam thoe